University of Culture gi registrar na ahen bathabak oina department ani kisu director oina thopubana university ki thabak ningthina yengsinba ngamdre haina guest faculty association na maral sirakli. Assam da Armed Forces Special Power Act AFSPA chatnabagi matam district mari da tha taruk makha tana sangthakre. Amasung Malemda khwaidagi chawba Airbus ama oiriba Airbus Beluga XL ahanba oina Kolkata airport ta tekta kaidana landing tarukpa ngamkhre. Kurumjari ISCOM news miyang tabiri ba khwai punmak pai pinki okramna taram okchari pungjasi fawbagi maruiba pausing bizari. Manipur University of Culture gi registrar oriba Laishram Radhakantana ahen bathabak oina Department of the Personnel Joint Secretary gi thopu badanatana Directorate of Language Planning and Implementation gisu Director oina ahen bathopu bana University ki thabak ningthina yengsinba ngamdre masi Manipur University of Culture Act 2015 violate tawbani mahak punumit mangani gi manungda thabak tagi laktokadabani haina Demanda ngasi University asigi guest faculty association na Imphal gi all secretariat mamangda khongjang changsin khre khongjang aduda saruk yakiba Manipur University of Culture gi guest faculty association gi mihut kangbu amagasu Art and Culture gi Commissioner dasu makhoi gi demand sing yawba cherol amasu pisinki ngasi gi khongjang aduda saruk yakiba Manipur University of Culture gi guest faculty association gi treasurer oina thopuriba khumukcham noren na phongtorakpada kumja lising ani ga supna tara mapanda regular vice chancellor amadi regular registrar na advertisement thokpa laikhre adubu regular VC gi post ti kumja lising ani ga supna kunga mathoida appoint tawki aduga ngasi fawbada haibadi chahi mari rom suraklaba fawba regular registrar ama haptan leiri masigi mathakta university asigi regular faculty member dagi natraga senior administrative staff maraktagi regular registrar hapiu haiki masigi mathakta Manipur lengakna matam sangna kakthok tuna laklaba guest faculty member Kunganipan asisu regular tahanbiyu haiki अखोन मरुइन तालिबसे अखोइबु नुंसिबियु अखोइ ओजा बो नुंसिबियु अखोइ लौसनबियु हाबनि मरुइन अखोइन ममांग हे हौबदे अखोइन तानजरेसे सि थोइबे एजिटेशन थोक्त्रि ममांगदगी अखोइबु नुंसिबियु अखोइ मतम कुइना वाजरे अखोइबु नुंसिबियु लौसनबियु हाबसे ताबिदा भाइतारे ताबिरक्तबदगी मसि खोंफमसे सि यौसलकनि हाबतारे डिपार्टमेंट आर्ट एंड कल्चर दा मखाद लेजबने अखोइजे मणिपुर यूनिवर्सिटी ऑफ कल्चर जे चेरोल सि पिसमजे अखोइगी अखोइना तसेंगना उनजनिंगमदि अखोइ सीएम साहबसे उनजनिंगमने अखोइगे कंसर्न मिनिस्टर जो बिरिबनि मागा उनजरगा अखोइगी अवाबसे खितंगदसु खंबिगद्रा हाइबगी अखोइ मा उनजबा पामजबने अदा अखोइना सिदा फमिसे ममांग एसकारिगिनो हाबदा अखोइगी रेजिस्ट्रार होजिक थौपुबिरे रेजिस्ट्रार सिदा ऑल सेक्रेटरी सिदा फंबी जोगी खंजबनिना दा पा बोसे मा सामकी ममांगदा अखोइना तौरगदि मासु खंजेसनु हाइबगी ओजा मयामसे क्यामु पेंद्रगे हाइबसे खंजेसनु हाइबगी वखलोंदि सिदा फमजबने अखोइ Assam da Armed Forces Special Power Act AFSPA chatnabagi matam district mari da tha taruk makha tana sangthakre khongthang asi hantak ikui kuidana yumlona balaibak Bangladesh da thokiba irang amadi masina Assam gi internal security da oirakpa yaba khudong chadaba kaya adubu yenglaga lawrakhibani haiba wafam ngarang leibak pokpa numitta leingak na thokiba official ki oiba notice amada palli AFSPA na makha tana tha mari sangthakraba district mari adudi Tinsukia Dibrugarh Charaidio amadi Sivsagar ni haina notice adu dapali hairiba act asina security force na thibuhumbagi thabak chathaba amadi mangjauna na warrant issue tawdana chingnaba mi amabu phaba yabagi ayaba adu piri ngasi October gi tang mapan kumja lising ani ga supna kunmari numit asi Pripak Progressive ki Phingang Lanmi Safong ki bagi ni fugani pan suba numit ni
इरैबा कन्नबगी चथरक्लिबा लांथेंग असिदा थवाई कटख्रबा पुम्नमकी मफमदा यावल इकाई खुमनबा पिरक्ली लोना थिंख्रबा लालहलु प्रिपाक प्रोग्रेसिव की चेयरमैन लोंगजम पालीबन खुयेक पिदुना थादोरकपा चेरोल अमदा अखोइना खंगमिनगदबा वाफमदी मैतै सिंगबु मरमदम की मफम कयादगी मरम सुक्सा चादना तालक्लिबा अदु नोंमै अमदी बोमना खुदकता हेक्ता तालखिबनी थोइदोकना खुनसिंग अदुगा कुकीसिंगा हानदगी उंखटनबसु लैखिदे अदु ओइरबदी मैतै सिंगना ngamjebi thakta lan tawraga amuk khundaba natana atopa lambi thifam thokte tha tara taret helaba wathok asina wakhal laina leihanduna amadi senmitlon gi fibam kaitharakpadagi hifam tawfam khangdana khwaidagi maraibak thiribasi maitaina oihore masi india gi khujil thorangna fanghanbani हौजिकते अखोई मसेल ओनसिनबगी महुत्ता तंगाई फदबा लानगी पोटलमसिंग थिमिनसी लालोंग अचोंबा लांजाव तौमिनरसी अरोइबदा इपा इपुसिंगी थौना लिंजेलबु उथोक मिनदुना निंगतम लालगी सरुक अमा ओइरक्लिबा हौजिक थेंगनरिबा लाल असि पुन्ना थेंगनमिनरसी हाइना कंगलैचा सिंगदा थमजरी हाइना पाउजेल असिदा पलकली मणिपुर खुनाइबु अवनबा पुरकनबा होटनबदा अचौबा थौदांग लौरंबता नतना तोंगान तोंगानबा लुप कयागी थौपुरंबी सिनाम ओंबी नोंगलेमा लेमा चही 58 मपुरोइबा एसके अपानबना ngarang ayuk pung anirom taba matamda masagi anaba amana maram oiduna lekhidabda artists training com educational research center ATEREC Imphal na awaba phongdorakli nongleima leimana leikhidabada ATEREC ki president Sobita Sauba vice president Waikhom Bihari publicity secretary Sagolsem Sanatho yauna lup asigi thomi singna tauthong afaiba block lamkhai da leiba yumda chatuna awaba phongdokpaga loinana leikhidrubi ki thawaina taibang mapugi leikolda ingba tappa leirunaba thauni jakhi leikhidrabi asina hinglingai matamda tongan tongan ba lup kaya gi thopuduna khunai asigi chawkhat thorang kaya da mangjil tharami all manipur chingmi tami apunba nupi lup ki finance secretary PPCM gi convener sana konung royal council palace compound ki ningo lakpi oirami international salai punsifam gi achangba thomi ama oina lup asina puthokpa kanglei khol chefong gi editor fawba oirambata natana ATEREC ki su member oiduna isai saireng yauna loina silolgi lamda potkaya puthoklami mahakumbi nupi luchingba ama leikhidaba haibasi khunai asigi mangjaba amani hairi Malemda khwaidagi chawba Airbus ama oiriba Airbus Begula XL ngarang ahanba oina Kolkata airport ta tekta kaidana landing tawrakpa ngamkhre Beluga XL hairiba Airbus asi Beluga ST dagi kharaga amuk update tawraga tharakhibani masigi matangda Kolkata airport asi maktada Beluga ST taba ngamkhibaga loinana India da ihan hanna taba ngamba airport ama oirakhibani hairiba Beluga XL Airbus asi ngarang numidang pung 10 ga minute 4 chatpa matamda Beren International Airport tagi pairak Kolkata Airport ta tarakhi hairiba Airbus asi Taulaus Airbus factory dagi China gi Tianjin da leiba Airbus asigi factory ama sagatliba asigi awatpa pochai puduna pairakhibani Kolkata Airport ta Airbus asigi awatpa thau hanana baloinana crew member sing ngahak pothanabagi damakta tarakhibani Beluga XL Airbus asi malemda khwaidagi chauna cargo gi pochai puba loinana aeroplane sabada changba polam sing puthok pusin taunabagi makta ayamba sizinaba aduguma makhalgi Airbus amani hairiba Airbus asi punna meter home for home doiga dasmik ama sangi Airbus asigi masa sangdokpagi asangba haibadi wingspan asina meter home fuga dasmik ahum sangi Airbus asina pochai arumba ton yankhai ga mathoirom puduna paiba ngami Chahi lisang sitna loisin bangamdana lakiba Arunachal Pradesh amadi yumthangnariba state Assam ani ki marakta ngamkhai gi chayet naba leiriba asi nakal ani na hotna minaduna loisinna bagi apamba Arunachal Pradesh ki land management minister Balo Rajana phongdokre Wafam Singarang Papum Pare District Regional Border Committee ki pangthokiba mifam amada mayai tangbal lauduna minister na phongdokibani mifam aduda yumthangnariba state Assam ga ngamkhai gi matangda leinariba chayetnaba asi loisinabagi damakta chap chaba poram ama yatfam thoi haina phongdokhi mahakna makhata na hiramasigi matangda stakeholders singna makoi gi aningba apamba amadi oithokpa yaba sing amaga tathok tasin taunabasu appeal tokhi
ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯀꯦꯜ MLA, ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯐꯣꯔꯝ ꯑꯃꯗꯤ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ Public health problem ama oina leiramba trachoma chaliba chahi asidagi India lebaktagi eliminate tawre haina World Health Organization na lauthokre. India na hiram asida maipak pangamba Southeast Asia gi ahum suba lebak oiri. Ngarang Delhi da pangthokiba Regional Committee gi mifam amada World Health Organization na official oina India bu certified tawkhibani. Panba yabadi trachoma asi bacterial infection amani masina mittagi hauraga mithup natonda sandokpada natana infection thoklaba miyoi amagi khanaudagi tholakpa loktagi sandoktuna nahali kumja lising amaga chamapan yankaidagi na homfu faubagi manungda trachoma na lebak asida mittanghanbagi khwaidagi maroiba maram amo oiramkhi Sandorakpa asi thingnabagi damakta India lengakna kumja lising amaga chamapan homfu humdoida National Trachoma Control Program haudokhibani Chaliba chahi asigi December thada Indonesia da pangthokadoriba Gamma World Championship 2024 da India gi mahut sinanaba Mixed Martial Arts Amateur Fighting Laimapokpam Elliot pukhalakle Bangalore da thasi ki tang mari dagi taruk fauba chathagadoriba FMMAI Mixed Martial Arts National Championship ki weight category 61.2 gi final da Laimapokpam Elliot na Kerala gi Service apan karbu maithiba piramlaba matungda mahakpu India gi mahut sinduna sanarunaba khangalakibani Laimapokpam Elliot asi haureibi awang laikai da leiba Laimapokpam Iken gi machanupani mahakpu khalakpa asida Astex Fight Studio gi founder Dr. Thangjam Parmananda amadi MMA team gi maikai dagi yaifa pauzel pirakli Loisilakpada maruiba pau amukana thamjari Manipur University of Culture gi registrar na ahen bathabak oina department ani gi su director oina thaupu na university gi thabak ningthina yengsin bangamdre haina guest faculty association na maral sirakli Assam the Armed Forces Special Powers Act of Spat na bagi matam district mari da tha taruk makhata na sangthakre Amasung Malemda khwaidagi chawba Airbus sama oiriba Airbus Beluga XL ahanba oina Kolkata airport ta tekta kaidana landing tawrakpa ngamkhre ISCOM News na sandok chapa Manipuri pau pungja si fau bigi oinadi matang swai sa loisinjare makhata ba pau singidamak ISCOM News po adumak mityeng ta tuna lebiu